Amasung India gi Ngamkhei Chayetnaba diplomacy gi Khuthangda Waroishin Purakpa Ngamgani PM BALENDRA Nepal Amasung India gi marakta thokliba Ngamkhei gi Chayetnaba asi diplomacy gi Khuthangda Waroishin Purakadabani haina Nepal gi Prime Minister BALENDRA Sahana phongdokre nongna Prime Minister oiraba BALENDRA Sahana Parliament ta phongdokhiba mahaki ahanba warolda leibak ani gi marakta thokliba Ngamkhei gi Chayetnaba asi diplomatic amasung wari watai sanaduna Waroishin Purakadabani haiki lawmakers sing the wangang laduna BALENDRA Sahana mahaki lengak asina Nepal gi Khuthangda sarukta leiriba yungron nariba leibak asiga achepa mari thamnaba pami amasung matam kyadagi hona Ngamkhei gi yanadaba asi table da wari sanaduna ing tapna Waroishin Purakpa Ngamgani haiki Nepal na Limpiadura region bu leibak adugi saruk amani haina phongdokpaga loinana mahaki lengakna United Kingdom ga loinana hiram asigi matangda Waroishin Puraknaba honagani amasung chayetnariba asi British India matamdagi hawrakhibani haiki leibak ani asigi kilometer lising amaga chamapan ga yangkhai mathoi rom Ngamkhei gi saruk sing tainabaga loinana matam kayadagi hauna leibak ani gi marakta nat chatnabi Semitlon amasung miyangi marakta achepa mari thamnaduna lakhibani kunjai English amaga chamapan taratarukta matamdugi Kingdom of Nepal amadi British India marakta Treaty of Sugauli khutyek pinakhiba loinana Ngamkhei gi saruk singda yetnaduna lakhibani leibak anina yetnadiba mafam sing asi makhoi gini haina phongdoknaduna lakhibani